ISTV की पावमिंग ताबिर सिंह तरह नौकरी नसगी मरी अब पावदा मालियम की नुपे सिंह निमित मणिपुर दसु पाक्सन न पांगथोक गई हजु पाव शालुन पिजरी nasi malam di नुपे सिंह निमित ni निमित से मणिपुर दसु तोआन बलुप कयाना पाक्सन न पांगथोक गई Working Women Forum Amadi Ma Pangthoki Street Vendors Union Sindra Thormasi ISBT Kumalam Park to Pangthoki Thormasida Working Women Forum ki President T.S. Bedmani Ma Pangthoki Street Vendor Union ki President K. Susan Rajini Devi All India Trade Union Congress ki General Secretary M. Sotin Kumar Auto Drivers Union Kumalam Park Advisor Thakur Singh Susawiyaki Listening Sanipan Yakateret Kibas Kinipanda America ki New York City da Masayam Lavanupi Simission Makogi Chapchaba Taladura Sanction Kiva Konjanga Security Force Natamo Shopotavaka Tauki with Adabuni Sinduna Thormasi Malam Gilabak Simbatuna Pangtok Noni Thormasida I took General Secretary El Sotin Kumana Street Vendors Singna Salva Matamasi Wana Kangula Lagli Masi Yelaga Matamuchuna Bakatilama Hosik Ladyba Apex Cooperative Godown Nasi Pondok Naga Ministry of Urban Development na lupa crore mapan kaithar pigi manungda lupa crore mari makai sel thadorok labanina khudakta kaithel sagdabani haiki khudakta kaithel sangsau imai ben singi perform se ong tana phampham pi hobe se masi yamaro hobe dabi sing manungda amani adugo lena bharat ki prime minister mangna sangar ma ba ISBT se masi ekhoi khudakta adu interstate bus service se masi ISBT sangar ma ba se masida Ningtina function to Honabagi, Tabak Paikalo Ibese, Adumima Patobi, Adum Street Vendor, Akanba and the Lon Tonabagi, Masigi Sumba 8 Mask Palo, Sigolina, Warep Lore. Imung Dagi Horaga, Awang Bataki administration power that Nupi Singit Hodang Jawi Hana, Emily D.K. Korung Tang Nangasi, Congress Bound the Pangtok International Women Degi Torum the Pongokre, Manipur Pradesh Mahila Congress Committee Nation the Pangtoki Toromoda Committee Sigi President R.K. Ranisana Devi, General Secretary Administration M. Shaila Amadi Ade Mahila Karmi Singh Saruyaki. Wanga Kibasing Pongona Kibada, Lamda Masada Nupi Singh Buhantana Yang Bagi Yang Karamakidi lady, Nupi Matic Hibamatotai, Nupi Singh the Peter was a kissing a season of a height and a labor seat, Tawai Dabani, Palamenta Mihut Kanbagi, reservation seat, Tapchana, Sada Kuntra, the Lebrik Labadi, Langak Sason, the Nupi Singh get Hodang, Hen Lakani Pongona. Emily D.K. Korung Tangna, Samazamakange, Amadi Mahange, Habasi, Nupisange Kutalay, Habiye, Lamdamas the Nupis in the Loriba Todang, Ikai Kumnapam to E. Isukayada Yaduna Papa Samaz, Onan of Honori, Adubunupis in the Pay Sati Sing Lana, Season Nabadi, Jumloi, Pundoki. Anans in the Satisinazi Hadine, Hanubi and Ubas in the Satisinazi Hadine, Nasi, Nangari was it, the piece in the Satisinaga of a near say, Masi, how do Pasi the Karikumba. Wakan amal lain agak untuk penting wajib ni apa? Masih ki vision si fulfill tahu bahaya besidi lain iba koi ki thaudang ni apa? Nupi dah sakti sinar apa ni? Hai tu na, orang itu kau pot di, koi lana si nabat jumloi. Protesters sing sini pa iu ude. Nupi ngata, ada nupi si sirap si ya ida ada bezala kan deh. Koi ni pas ni cakap hidup mana ni? Aduna, Nupi sing na koida, koi nipa sing na koi madu toko toko ni erga su, cum debo erga di, madu di toko thok te eba, nambasu koi oisi eba, cum lalu cum dero su nipa sing na mani ni ille erga, head cel laga ni yum tugaru bokumba, nabra, ni get tugaru bokumba, asi kumbasi, koi ke power si misuse toba. R.K. Rani Sanana, Hauski Matamda Nupi Singh Imungda Punduna Tambagi Mong si Adumak Jatari. Malayam ki Sakut Kongtang si Yang Lagan Nupi Singh the P. Sakti Singh Tangai Padana Kanga Matautai. Education, sports, Amadi Hiram Kaya the Nupi Singh the Kumang Soction the Chatpa Yaudi Habo Pam Singh Supoguki. Adunani, I go women empowerment at Togodo Bosinacadino, Toro Bosinacadino. I could see Canada Matam, Temal Levan, Yam Hana Canabia. Aduna the quick over time, Punamaxi, I Isana, I Sekanam, Kandera Omaka, me or the only Havile. Aduna, Hainari Basini, me Pumana, pretty with us. Nupina,
tawba ngamdaba sakti laite nupi ne imani nupi ne icheni ichani loina bi haibase nupa khudimona gyan dana khangbi ra matam du dani akoi gi global gi ona prithvi gi ona sokat khonghang lamje yang na sangjen ga loi bisi All Manipur Women's Voluntary Association Amobana Su International Women's Day Thonom Ya School Gi MDU Hall da Pangthoki. Let us carry the struggle for what Haiba Team da Pangthoki Pathonom Asida Manipur University Gi School of Social Sciences Gi Din Orambi Professor KSS Bimola Porilemrol Merapabi Apumba Manipur Gi President L Memsovi All Manipur Women's Voluntary Association Gi President Y Kunjarani Susawiyaki. Nupi sing hiam kaya da sotha duna lei awang po kini POV kaya bu India gi mafam kaya da nu POV gi kai kumna ba mahan bi gi thodo kaya thokli haina ki note address ta association gi luchun bi amana thamki kya gi awa punama hana go dum marei state gi ba wild chaidap na nupi gi mathak cha chathak pa gram kya da mai puna na hona ba ngasi phawba tawdri miyam na hingje gi haiba haktu phangna ba aspa lok thokpiu haiba lok thokdri Lo lay tabal langum si final cooling balengagum chatharak pasigumba ama tawbada paisana men bada ngamdaba yaudri buna maksidagi khwaini maru eba wafam amadi si faina nupi gi mayokta chathabak crime habadi nupi bunamduna padongba amasu hatok pibasi janabi ama oina lekai da mabung mopoi basingda yumlon karona bada khunja manungda chatharak pagi sang wanglak pasini asig sumathakta Barki konung Delhi da saksu khenaba hawpham tinadabagi khudong chablawduna maruina awano puki nupi singda laknaba makhut masa sangwa namduna padung na singwa leptana jathaduna lam Social Welfare Department asu sinduna International Women's Day gi thoromasi kumalapak taliba bal bhawan da su pangthoki thoromasida Social Welfare Minister AK Mirabai Social Welfare gi Special Secretary TS Gopen Maiti Joint Secretary L Nabaki Social Saruyaki Minister AK Mirabai na kunai ama sembada nupi gi thawang yamna chawi nupa nupi ani punna saruk yamnarba matamda afaba kunai ama oiba ngamgani nupi singna masana morom dom lepchaba ngamnaba singnaba amag loina thabak pangthokadabani madudada mi oba ngamgani mi pan tangbagi hainabi leiriba makhaidi hanthaba thakta leigani kunai ama sembada nupi yaudana oithokte nupi singna hakthengana natragana koinana kunai asigi thabak singda saruk yari adubu masi khambi bagi mahutta otpi duna thambiri masi mayuk nagi harabadi nupi singna sakti pai bachangi nasadi nupa nupi thong manana chapmin nadaba yade haiduna nupi singi reservation mayam amsu leirabani bidi bahag asin nupi singna logduna season nana bahona gadabani amaromda Social Welfare Department gi matangda palladuna department ase pung kunmari mathau tawbada official singa Takai gi natragana thagi mi phampang thokuna masak thokpa department ama ohenna na ba hona si haiki Malayam gi nupi singi numit kanglai imaluk na susinduna uripok ni thokung jam lekai de level obasik office ta pangthoki Promasda Joint Committee ILP gi convener as ibotobi kuman Lup ki President RK Shanahan bi Standard College gi Principal Professor Dr. L Basanti amari Advocate M Sivadatta Susabyaki CLK gi Advisor A Langdonna Malayam gi nupi gi numit thoram pangtholi ba sigi nunggi oibo wakalon khangna mohona si nupi da chathaba miut mine gi chang han thabagi mahutan nomo gi hengalakli masi thengnana mohona ba tai haiki Lup Secretary S Mem Chalai mana otpi ne bi gi chaitheng kaya nupi singna phangli nupi gi numit thoram pangthok matamda nupi gi suning sing ba hek loi ki baga kaw ki ba si kunai asida thoktana na ba so hona si haiki nupi da chathaba crime rate how ki ba jahi ama ani asidagi hana dagi herdala pagum na taw tasiyana haibada nupi da chathaba crime gi report na mamang tharungada khanbada nukti gi phongiba pausi gi laimai hangthokpa kinare Manipur State Legal Services Authority amasung Young Women Help Organization sinduna Malayam gi nupi thoram wangkai koizam lekai da leba guru mayu mandop ta pangthoki thoramasida IMC gi councilor L Tombi Young Women Help Organization gi President Santi amasung Jiban Marasu Sobyaki Advocate CS Momona amasung Advocate M Rakesh na resource person wena wangangki CS Momona India da nupi da hen mamiyang thamna na balu kaya assembly nupi gi numit thoram pangthok pagaloine na nupi gi thak wangkhan na bahona si haiki Ekoina ngasidi ekoina mihut khanli ekoigi mihut chingasina ekoigi mau chilaga na lebak singa kadori bani ekoina mihut khanma matamda matik chaba mi khanba base ekoigi daiteni Hana Minister Wiramba Payozam Parizana Laikitabda Manipur ex MLAs Welfare Association awal phondukre Association asna Laikidabagi
mayum da chatuna imung munung ya wabal su saruk ya baglo na association gi fund gi rupal sin tara kusun ki NCP Manipur State Unit nasu tourism perizana lay kita bada awa photo kre state president MLA election ibom sana mayai tangbal loduna lay kita bagi thawai na english na lay runa na ba thongni ki lo na imung munung ya wab da su saruk ya ki baw gi marathana break amatan lo minasi break amatung da amu kana taram nok sari Ralu midang pung mapan makhairum tabu matamda wangkhai de leiba Higher Secondary School da sakangaba singna hand grenade lang sinduna pokai halam lai odo sida aso apan de yaw khide police laktuna thodo odo yangsin ki Nomagi oiba super cardiac care health program amang sei sagolban morang ler talaiba Dr. Rajendra thangjang yum da pangthokre Dr. Rajendra na ma kya pokpa lawango amadi apokpi samadevi ani buning sinduna yang social service union kusam naduna pangthoki ba kya masida sai humbudra gi mathak talaiba ahal kunlom laying ki union gi president and ibu yaimana kya masi chahi ama chupna pangthokna na papadam thamli lona ahlu odaba singdasu mating pinana ba khona bani haki Yausang kumhai manungda pam dapat hodok thok tana ba city police na lokat pa khana ba khongthang sarukam oina narang ifal manungdagi mioi tara dagi jungaw amasung jungang kaya phagakre drive ase maruina pauna kaithel amasung polo ground maning daliba dukan amadi hotel singda sathakibani masida angi wang madu yolamba jungaw liter nifu manga jungang amadi yamlaba beer sing phagatki drive ase makhata na sathakigani harau kumai da miyam ni sa season na duna pam dapat hodok thok liba sidagi ngak thok piu haina police ki makai dagi su ipil dawri phagalaba mioi sing amasung Polam Singh Excise Department the question nakre. Wangkai de leiba Higher Secondary School gi Secretary W Surjandrana CBSC gi authority dagi matam sana ya balahok dabadagi school asida attached toriba school madi gi Mahiru Singh admit card phanghodabni haina permission ga unabda principal marina phangdokre pawgi miphamada sal yakiba school madi principal Singh adudi Akash Higher Secondary School gi principal and Ravi Chandra Ramkrishna Higher Secondary School Ghari gi principal O Jawan Akash Institute of Science and Arts Kwakathil Thosom Lekai gi principal ke Vasanta Amadi Central Institute of Science ke Samthong gi principal T.S. Mohanni Ravi Chandra na makhata na phangdokhibada school mari asigi class 10 ta mahiroi chahum gi yankhai mathoi amadi class 12 ta mahiroi chamnga ga yankhai mapan attest tawni class 12 ke mahiroi asigi manungda mahiroi chani ga nifu tarukti class 10 gi oina CBSC gi registration number hana na leikhrabani school mari asina Higher Secondary Secretary Mangwanda phase taruk thokna lupa la kunthrarom CBSC gi registration phangduna mahiroi sing admit card phangna ba fee tiki school asigi principal amadi secretary na matam chana CBSC gi chairman dagi permission lahodabadagi admit card phangdabata natana angang sing gi career manghale lonana institution sing asibu lamkhangda mingchat thiale amaramda school asigi authority nadi masana principal oriba school asida mahiroi sing registration tohonbagi mahutta pangai deliver school amada CBSC gi registration toki masigi matangda chapsa document sing putok to permission do ki school mari asigi problem solving assessment prekhasu mahiroi khudimak phamanki lenana class 10 amadi 12 ke mahiroi sing maming matha sing su online upload toki masida secretary na attach tobagi ayaba pi ki de haibasi aran bo phamni school mari asigi authority na su mahiroi sing emi card phangdaba sida thamoi sokna pendaba su phongdoki hairiba CBSC ki registration laidaba satra sing jidi Higher Secondary School gi principal amasung secretary singna matam chana thabak amata tawidabadagi satra khuding sing gi mangna bagi masak pulamuk oikibani leibab miyam amasung aikoi government side ta aikoi na thamjaning libadi aikoi ba satra lalonba amasung aikoi gi thakta allegation meyam amata wiba masidandi tawiganu haidana aikoi na maya sa leibab miyam amasung government side ta aikoi na mayam da singtokchari aikoi asoiba leiramba taragasu aikoi lot panasade aikoi hojiksu hanba leitana satra sing si karamba mamongda aikoi na kanmu ngongani haibagi asada aikoi hojiksu khongpham lengdana satra jingdam ta koi lepchari Lions Club of Kanchipur Region 10 John 21 sinduna nongmagi oiba Lions Leadership Development Workshop benana club leaders singi orientation program ama North East daliba Tampa Hotel la pangthokre Thomasida District Governor Oramba TSP Singh, DP Bajaj, District Governor Oramba R.K. More, Region Chairperson K.S. Maniha, John Chairperson, and Birendra, Lions Club of Kanchipur President W. Bhumeshwar Saruyaki. Lion Amadi Loyalty Laina Katopagi Gunchian Gadavani, Mioi Bukunai, Amadi Lairava Singi, Mating Pangadavani Haina, Pankaj Kumar Pardana Pongdoki.
Longmai Village Authority na sinduna numit marini sa tharakiba mass social service ngarang Longmai Kuldulution kre. Kaya manungda None Police Station, PHC, None, Tengkungjang Government Higher Secondary School, Jadurang Memorial College da lamtu seng bagalwana khul sing samnab lambi amasung drainage sing su semjan kiari. Amukana break amatang galominasi. Amukana taram loksari. Yaksang mari lena pangthokpa mangarak suba Amzu Sports Meet king asi mari ni janmanumita cricket masana luang pokpa cricket ground pangthokre. Yasi hodop ke tromda IPR ki director Somorjit Salam masung union ki president Wang Kemsa Samjai Susaruyaki. Ahobo match oina ISTV masung Unified FC sanaki. Manipur State Legal Service Authority amadi Tamenglong District Legal Service Authority anina punna sinduna nomi goiba state level mega literacy amadi awareness campaign pangtokre. Master Ukta Tamenglong District Ministerium da pangtoki thorom matuda High Court Manipur ge Judge Justice M Koteswar MAS LSAG Member Secretary Suesh Brajasan amadi District Legal Service Authority Tamenglong ge Chairman A Guneswar Sharma Susaruyaki. Tuan malamdam adugi sangsthan yawnai mioi chatret lomna saru yakiba campaign aduda wanga kiba singa sokula pagi matungina Bharat Samvidhana pidiba mioi bigi adhikar amadi ain gi miyengda praja singa phampham thokpa hak sing tangai phadana khangba mathau tai pidiba kanaba sing khangdabadagi praja singa lobu ngamdri district sida pangthokpa mega campaign asina khara makhaidi kanaba pigani phongdoknaki Justice Koteswara ain haibasi misang sangalaite aranba tawbasing cherak phangba tabani Chungi lamda leiba miusingna customary law da hena pukning loop kiduna ain gi kanabasing phangdana leiba yauri masi punna gyan taminaba mathau tai hairaduna ain ga mari lena wafam kaya phongdoki hozulu silpada maru bapaw amukani pizari Malem gi nupi singi nimit Manipur da su pak sanna pangthokli ISTV poming tabri sing amukano khulumdari